ngasi numida weram phongkiba tungan tungan Manipuri sifungsing amasung thokiba thawdo wathok dagi maruibi I pausing miyamna thamjing hanbada uwa yanthalaga popi thaban umang kan mangamloi lam khopsilaga yum sajin bana wetland kan mangamloi Chief Minister nong thomam berena haikri uwa yanthalaga popi thaban umang kan mangamloi lam khopsilaga yum sajin bana wetland kan mangamloi Directorate and Environments and Climate Change na sinduna kanchipur leiba laisang hidenda pangthokpa World Wetland gi thauram da wapum si phongdo loduna mak na makhatan hai lenga na kumna khanaraba matung da lamdam asigi puwari ga sagonaraba mafam am oidiba laisang hidenda thauram si pangthokpani kumja English singani ga marida nambul turel gi phibam si asuki matik phatana lerami adubo miyam gi mihut oiraglaba matungda torel asigi phibam phaganaba akan mamongda hotnarakibani Nakalamaromda, singi mafam kya umang wamang paktuk nana kokthok tuna popi pambi thari, masina tungan betrak kya puthok tuna miyay kya gi punsi manghali, umang wamang paktuk nana kokthok kiba sinanga sidi sing da nong tarabasu torel di ising litri, oirak liba piba masida tumin yeng nuna laibi yarak tabana, laingan umang kokthok liba singasi, ting na bohonabani, hotnarakpani. Matam amada wetland oina leiramlaga ngasina mangkraba mafamsingda nahongna wetland oina semgatpegi thabak hauju akan mamongda paikhali lupa crore satruka nifu sangna lamphel pat semgatpegi thabak akan mamongna sathari masigi mathakta laisang hidien gi mamang thangwa sarugasi NEC dagi laisang hidden island site phase 1 gi makhara lupa crore taragani thuga point marfuga mathoi sangna semgali main road ka thangnariba maike sidana khong na satnaba madi cycle thaubu yaba lambi ama semgalagani nakalamoramda dinku road sagolban road oripok lambi na singwada leiriba median singda laikatuna hena phaja hanana ba thabok khali aikhoina lamasi aikhoina ngaksagadabani henasu magna makhatana phongtoki Protecting wetlands for our common future haiba thimda pangthoki ba thauram maduda Forest Environment and Climate Change Minister Thongam Bisorjan hai yamna ngali matamdagi horaga malemgi wetlands sing si tapna mangtharakli miyoibaga tatna thana biyadraba wetlands sing si kannanaba kumja English nga maga samapan ga humdra ga nithoida Ramsar Convention pangthoktuna kumja English nga maga samapan ga mawdra ga humdagi February ani dagi malemgi oina wetland day gi thorom pangthoktuna lakpani state asigi oina su leramba wetland sing mangtharakli basi kannanaba akan mamong do honari Mangluraba wetland kharasu hanagum thamna bohonari malem goina thengnariba climate change ki sai thengasi nong makhaktada oirakhibanati hainasu magna makhatana phongdoki ngasigi thoramatuda cap npd minister el susindro social welfare minister haisdingo mla karamsyam mla case ibomsa MLA S. Kunja Kishore, MLA T.S. Shyam Kumar, MLA Abdul Nasir Susarugyaki. Thauram madugi sarugam oina Directorate of Environment and Climate Change na sinduna pangthokiba state levels symposiums and poster campaign competition da makong mathang taraba singda manamatum yendoki amaromda wetland sing kannana bohonariba singdasu pung thogat poina memento sing pikhi tungna wetland of Manipur haiba booklet amasu CM na release toki Amaramdana ima iraima monthly allowance matam kharakakine dubo government pidriba phawbudi laikigani rome singjama esigi manungsana leiba masagi sai nifugi matakta leiba nupi samrigi yankhaida ima iraima monthly allowance ki makara February thagi allowance ngasi yenthokre thagi allowance yenthokpi thoram ngasi new development organization singjamai NDOS na sinduna singjamai oinam thingel da leiba Pradesh Congress Committee ki member Oinam Roman gi yumna pangtokre thauramadu Oinam Roman hai state government masagi sai nifu gi mathakta leibi government gi khudong saba mata phangdribi nupi singda thag goina lupa chonga pinaba ima nongthang leimi scheme haudoki scheme asigi khudong saba lawna bagi damak singjama AC gi manungsana leiba nupi chonga ga yankhaina ma ki khuthangda mari leinaba se chang sing government thagathi adomaina mak hairiba nupi sing adu scheme asigi makhada haujik phawbi gi oina kanaba mata phangma leitri government nupi sing scheme asigi kanaba soidana pirakani thaje dubo maki khuthangna che chang thangatkhiba nupi sing asida government scheme asigi kanaba pirakthringai gi matam khara sigi oina makhoi da khudong saba khara pinabigi panamda ima iraima monthly allowance man hawdopani masigi makhada nupi sing asida tha gi lupa chonga pigana khe Atopa Pamana Sanamai Temple Bot na Sinduna Relief Camp the Haudokiba Pung Isai Zagoi Pena Amadi Thangta
ꯇꯝꯕꯒꯤ ꯀꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯂꯣꯏ ꯁꯑꯣꯡꯕꯨꯝ ꯔꯤꯂꯤꯐ ꯀꯦꯝp ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯁꯑꯣꯡꯕꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯆꯠꯊꯔꯛꯄ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯄꯦꯅꯥ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯁꯤꯟꯇꯛ ꯁꯤꯟꯗꯝꯕꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯔꯗꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯅ ꯁꯤꯟꯇꯛ ꯁꯤꯟꯗꯝꯕ ꯑꯁꯤꯗ ꯄꯨꯡꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯄꯨꯡ ꯌꯩꯕ ꯊꯣꯛꯆꯣꯝ ꯁꯃꯨ ꯃꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯜꯂꯛꯈ꯭ꯔꯕ ꯃꯤꯇꯩꯁꯤꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯡꯃꯩꯕꯟ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯁꯑꯣꯡꯕꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯄꯨꯡ ꯏꯁꯩ ꯄꯦꯅꯥ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯇꯝꯕꯤꯕꯒꯤ ꯊꯧꯔꯝ ꯍꯧꯔꯛꯄꯅꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯇꯝꯕꯤꯕꯗꯒꯤ ꯁꯑꯣꯡꯕꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯤ ꯒꯣꯜꯇꯥꯕꯤꯗꯒꯤ ꯊꯧꯅꯥꯎꯖꯝ ꯇꯅꯟꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯧꯅꯥꯎꯖꯝ ꯔꯣꯃꯤꯇꯥ ꯆꯅꯨ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯉꯝꯕꯒꯤ ꯊꯥꯛ ꯌꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯦ ꯃꯤꯌꯥꯝꯅꯁꯨ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯏꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯀꯣꯟꯁꯝ ꯏꯟꯗꯤꯔꯥ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯋꯥꯈꯜ ꯆꯔꯥꯡꯅꯍꯟꯗꯅ ꯂꯩꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯁꯩ ꯖꯒꯣꯏ ꯇꯝꯕꯤꯕꯒꯤ ꯊꯧꯔꯝꯁꯤ ꯆꯠꯊꯔꯛꯄꯅꯤ ꯆꯠꯊꯔꯛꯂꯤꯕ ꯁꯤꯟꯇꯥꯛꯄꯒꯤ ꯊꯧꯔꯝꯗꯤ ꯄꯨꯊꯣꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯁꯥꯒꯤ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯗꯨꯅ ꯏꯁꯩ ꯖꯒꯣꯏ ꯇꯝꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯊꯧꯅꯥꯎꯖꯝ ꯔꯣꯃꯤꯇꯥ ꯆꯅꯨꯅ ꯍꯥꯏꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡꯂꯣꯟꯒ ꯁꯥꯒꯣꯟꯅꯅ ꯂꯩꯔꯕ ꯃꯇꯝꯗꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯣꯛꯇꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯒ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯂꯩꯅꯤꯡꯊꯧ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯜꯂꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯛꯄꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯤꯔꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯈꯤꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯄꯗꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯅꯛꯅꯕ ꯐꯪꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯐꯝꯕ ꯉꯝꯂꯛꯄ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯂꯩꯉꯥꯛꯄꯁꯤꯡꯅ ꯐꯤꯕꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯟꯅꯕ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯍꯜꯂꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯗꯒꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ MLA 60ꯅ ꯃꯥꯒꯤ ꯄꯥꯔꯇꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯇꯨꯡꯏꯟꯅꯔꯒ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯁꯤꯡꯅꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕꯁꯤꯡꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯃꯥꯟꯅꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕ ꯑꯣꯏꯕꯅ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯔꯛꯇꯕ ꯅꯠꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯏꯖꯝꯒꯤ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯗꯕꯒꯨꯝ ꯎꯕ ꯐꯪꯏ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯋꯥꯈꯜꯂꯣꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯆꯠꯇ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯇꯕ ꯅꯠꯇꯦ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯅꯨꯡꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯂꯩꯕ ꯍꯧꯅꯁꯥꯅꯤ ꯔꯨꯂꯤꯡꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕꯗ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛꯁꯤꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯈꯪꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯃꯇꯤꯡ ꯂꯩꯅ ꯂꯧꯕ ꯉꯝꯗꯕꯒꯤ ꯈꯨꯗꯝꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯈꯦꯠꯅꯕ ꯈꯔ ꯌꯥꯎꯔꯕꯁꯨ ꯄꯥꯟꯗꯝꯗꯤ ꯏꯃꯥꯟ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯅꯕ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕ ꯃꯇꯝꯗ ꯃꯔꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯑꯇꯣꯞꯄꯅ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝ ꯉꯥꯛꯄ ꯃꯤꯌꯥꯝꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯥꯟꯅꯕ ꯆꯥꯛꯊꯨꯡ ꯐꯪꯍꯟꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯗꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯃꯗꯤ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯍꯟꯅꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯆꯠꯇ ꯎꯕ ꯐꯪꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯧꯏ illigel immigrants migrants Chin Kuki Zoꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯗ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯌꯥꯎꯗꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ
ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯅꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯒꯨꯝ ꯊꯣꯛꯍꯜꯂꯤ ꯂꯣꯏꯅꯅ ꯁꯨꯗ ꯌꯥꯎꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯉꯝꯈꯩ ꯂꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡꯒ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯅꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯄꯣꯄꯤ ꯊꯥꯍꯟꯕ ꯗ꯭ꯔꯒꯀꯤ ꯋꯥꯔ ꯁꯠꯊꯍꯟꯕ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯃꯁꯨꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯅ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯄꯥꯛꯁꯟꯅ ꯀꯣꯛꯊꯣꯛꯇꯨꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯑꯇꯝꯅꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯂꯥꯟꯗꯥ ꯑꯁꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤꯗ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯂꯥꯟꯊꯦꯡꯅꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩꯅ ꯇꯨꯝ ꯆꯥꯛꯈ꯭ꯔꯦ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒ ꯏꯔꯣꯏꯅꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯀꯥꯡꯆꯤꯟ ꯀꯥꯡꯖꯩ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯔꯝꯗꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯂꯧꯏ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯖꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯩꯐꯨꯅꯕ ꯑꯣꯏꯒꯗꯕꯅꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕꯒꯤ ꯃꯁꯛ ꯅꯠꯇꯦ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ